ngaihak leraba matungda Jakimga Rishigisu phat hek paislai nok noktuna Rishina as ngasigi nupidu maning phodi phajai tin butai ya waiba asigumba mayam se ubadane ba aina nupiga khangthi tininga ise taning de ko nupidi am sopakano adugumba mityengdo yengano only natu da khang yengu sinine punsige makhal mathel ka hainai do Jasmi hoi ubaduda samnari bawari du chap chap lepi Rojina hero anisidi kai sadui ba a friend sum la amane noisu phamamiro ado noigi party se amadi watro as handakti amado gyan yam takre sachi khosi haiba ga se amata yadre Rojina aduni ne good hai se noidi bit ni ne ha Rishina kan khat baka yaw risibu wakal se sumnaga khaning deko as khumrunu he kok lao chasi asi hairaga haipet chingmai kari boy tawraga Jakim na risibu puraga satkre nupi ohum dusu lehore Jasmi di hojik hairam ba wapom handakti gyan yam takre haibadu ningsing laga mathanta nokpe tawjirei Ratan ga binagado yamna kupna Dr. Singh tanare thengthaba kanade afaba oiningai masak oide khanna athobada Mumbai da punanaba khanare nimidangni sakpunna saminari atai matamda thoina hena punba phangnadaba oibana chaksana sana wari sanari mama ga mapaga gi mataudu uraga Arvind khara makhai dikhangi karigumba wafam khara lotle haibase hukliba sakhom singdo yamna tanna hukpa Masada ihei hainadaba amamam ubaduda Arvind yamna khangingba amaga loinana hanglei baba kidoroge Ratan wa maset amata ngangde karibu haina wafam si haudukani haibasini ngasaidagi khallibasi unglibasi Arvind mama adamu onsilaga ima kidobu yauge binasu chapmanai Arvind mamit amuktang tapna usilaga ima baba wafam amata ingonda lotpigano aisu imung shigimini nakogi nasani aibu susaruk thunghanbiyo baba Ratan mapi ira khara selaga tapna hare sana isada wafam amata lotlo adubu wafam asi isada karamna haigani ipa gyan tadre Arvind khara makhai di gyan tare yumsida selthum sinbagi kanagumba amagi wakalgi maramgi miyoi amagi matangi damak asumna matha saro asumna wakal charang naroi waroi habesi ma khangi magi maramgi ni habesi ma gyan tare sumkupna kari kari oirama yai haina khanbada magi pukningna jingna basu khara makhai di phawri baba hekta takpiu ba afafata do punna khana se baba ai ki sukhaloi base ai ki dore herakno doctor na handak mukti bina Ratan pulap oina yengkhalai mityengdu pendabagi awabagi mami atumak tari haidokpa haudokpa ngamdabagi khumjinbagi maye sum lathorakpa helai Arvind su hande atumak namphudhangjilai baba ima noina ise mitopni haina khallibase karigino karigi phumjillibano karigi namsillibano asumna tawbase aina hina nungaiti ima nakoina pugadaba awaba pumnamakto aina oina ikoksida thongatke khanna leiriba ingonda wafam ajet mata kangdana thamlibase karigino aigi maramda oiraga aigi sukhaluye ai adamak nokna tageba arut no phongdu oba baba masana nungaitaba kapli torpaduda Ratan su binasu phumjillambadu numsilaktre warabasu wana haidokpatarami Ratan konthoktu yamna tapna sana ipana ngasi isagi na phumda haigedoriba wafum asina masing khangde chaina amadi pirakpadi soidre adubo masida kaisu khanjingana punsini haina khando nama leire napa ai leire haina khando Arvind wa machet amata ngangdana yamna khangningna ngaibiki mongda lei bina su tuminna luktharga lei Ratan na makha tare aigini haibeda
पिकलिङैꯗꯒꯤ ꯀꯩꯁꯨ ꯋꯥꯠꯂꯛꯇꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯁꯤꯗꯅ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯂꯒ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯀꯩꯁꯨ ꯋꯥꯠꯄ ꯂꯩꯇꯦ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯁꯥꯡ ꯐꯝ ꯅꯥꯏꯕ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕꯁꯤꯡ ꯄꯨꯝꯅꯃꯛ ꯏꯄꯥꯒꯤ ꯉꯥꯛꯇꯅꯤ ꯁꯦꯜꯗ ꯋꯥꯠꯇꯦ ꯂꯟꯗ ꯋꯥꯠꯇꯦ ꯁꯪꯒꯗ ꯋꯥꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯋꯥꯠꯂꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯤꯄꯥꯏꯕ ꯑꯀꯤꯕꯅ ꯏꯄꯥ ꯄꯤꯛ ꯊꯜꯂꯦꯅꯦ ꯏꯄꯥꯒꯤ ꯁꯅꯥ ꯃꯈꯨꯠꯅ ꯆꯥꯛꯇꯨ ꯕꯤꯔꯤ ꯕꯤꯔꯤ ꯃꯦꯠꯂꯒ ꯃꯄꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯤꯟꯊꯔꯛꯂꯤ ꯔꯇꯟ ꯕꯤꯅꯥ ꯁꯅꯥ ꯕꯕꯥꯒꯤ ꯁꯅꯥ ꯅꯪꯁꯦ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯔꯦꯅꯦ ꯕꯕꯥꯒꯤ ꯁꯅꯥ ꯀꯔꯤ ꯑꯩꯕꯨ ꯂꯪꯁ ꯀꯦꯟꯁꯔ ꯑꯔꯕꯤꯟꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝ ꯆꯞ ꯌꯨꯡꯉꯤ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯨ ꯋꯥꯈꯜꯗꯨ ꯁꯦꯀꯦꯟ ꯐꯥꯈꯤꯗꯦ ꯊꯨꯅ ꯐꯥꯊꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯕꯕꯥ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯍꯥꯏꯕ ꯀꯤꯔꯤꯕꯅꯣ ꯍꯤꯗꯥꯛ ꯐꯖꯅ ꯆꯥꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯅ ꯕꯕꯥꯒ ꯏꯃꯥꯒ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕ꯭ꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩ ꯀꯩꯁꯨ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏꯌꯦ ꯔꯇꯟꯗꯤ ꯀꯞꯂꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯅ ꯄꯤꯛ ꯊꯜꯂꯒ ꯕꯤꯅꯥꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯅꯥ ꯅꯪ ꯋꯥꯈꯜ ꯋꯥꯁꯤꯟꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯌꯦ ꯏꯆꯥꯕꯨ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯁꯣꯏꯗꯅ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯩ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯗꯣꯔꯤꯕꯅꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯕꯁꯤꯗꯤ ꯑꯩ ꯍꯛꯆꯥꯡ ꯌꯥꯝꯅ ꯐꯔꯤꯕꯁꯤꯗꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯔꯤꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯠ ꯊꯥꯡꯒꯠꯂꯤ ꯔꯇꯟꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯔꯕ ꯗꯣꯛꯇꯔ ꯀꯌꯥ ꯇꯥꯟꯅꯔꯒ ꯏꯆꯥꯕꯨ ꯐꯅꯅꯕ ꯂꯥꯌꯦꯡꯒꯅꯤ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯒꯅꯤ ꯃꯥꯟꯆꯥꯡ ꯀꯥꯏꯔꯕꯁꯨ ꯏꯆꯥꯗꯤ ꯐꯅꯅꯕ ꯌꯦꯡꯒꯅꯤ ꯑꯩꯒꯤ ꯁꯤꯡꯂꯤꯗ ꯔꯇꯟꯒꯤ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃ ꯍꯦꯛ ꯆꯦꯜꯂꯤꯕ ꯃꯈꯩꯗꯤ ꯏꯆꯥꯕꯨ ꯀꯩꯁꯨ ꯇꯧꯍꯜꯂꯣꯏ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯔꯕꯤꯟ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯆꯥꯛꯂꯨꯛꯇꯨꯗ ꯍꯤꯟꯖꯥꯡꯗꯨ ꯈꯔ ꯍꯩꯔꯒ ꯃꯥꯒꯤ ꯆꯥꯛꯇꯨ ꯈꯔ ꯀꯣꯊꯔꯒ ꯍꯤꯟꯖꯥꯡ ꯃꯍꯤꯗꯨ ꯈꯔ ꯍꯩꯔꯒ ꯆꯈꯣꯝ ꯑꯃ ꯍꯨꯏ ꯏꯃꯥ ꯕꯕꯥ ꯀꯩꯁꯨ ꯈꯟꯒꯅꯨ ꯍꯥꯏꯔꯒ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯕꯁꯦ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯆꯥꯔꯒ ꯐꯖꯈꯤꯅꯦꯕ ꯀꯩꯁꯨ ꯋꯥꯔꯨꯅꯣꯕ ꯏꯃꯥ ꯁꯦ ꯆꯥꯛꯇꯨ ꯐꯖꯅ ꯆꯥꯊꯣꯛꯁꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯏꯄꯥꯅ ꯅꯪꯕꯨ ꯄꯨꯔꯒ ꯃꯨꯝꯕꯥꯏꯒꯤ ꯐꯥꯎꯔꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯏꯆꯥꯕꯨ ꯂꯥꯌꯦꯡꯗꯨꯅꯅꯕꯒꯤꯗꯃꯛ ꯆꯠꯀꯅꯤ ꯃꯔꯛꯁꯤꯗ ꯏꯆꯥꯅ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯣꯟꯊꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯒꯅꯤ ꯅꯪ ꯃꯁꯤ ꯈꯪꯅ ꯆꯠꯂꯨꯀꯣ ꯁꯅꯥ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯒꯅꯨꯀꯣ ꯏꯄꯥꯒꯤ ꯁꯅꯥ ꯕꯕꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯃꯤꯀꯨꯞ ꯈꯔ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯂꯛꯄ ꯃꯄꯣꯛꯅꯤ ꯃꯁꯤꯗ ꯑꯩ ꯀꯩꯁꯨ ꯍꯛꯆꯤꯟꯅ ꯂꯧꯗꯦ ꯕꯕꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯐꯦꯠꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯛꯇꯨ ꯂꯣꯏꯅꯃꯛ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯗ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯉꯁꯥꯏ ꯃꯈꯩ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯐꯥꯖꯤꯜꯂꯒ ꯋꯥꯅ ꯊꯝꯂꯨꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯦꯟꯁꯔ ꯂꯪꯁ ꯀꯦꯟꯁꯔ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅꯤꯡꯗ ꯌꯥꯝꯅ ꯂꯨꯝꯅ ꯊꯥꯡꯂꯒ ꯐꯃꯨꯡꯗ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯁꯤꯡꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯌꯥꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯃꯃꯥꯏꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯉꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯂꯥꯌꯦꯡꯕꯗ ꯐꯔꯔꯣꯏꯗꯕ ꯉꯝꯖꯕ ꯂꯩꯅꯥ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯑꯩ ꯏꯁꯥꯃꯛꯇ ꯑꯩꯕꯨ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯑꯩ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯕꯨ ꯍꯤꯡꯈꯤꯒꯗ꯭ꯔꯣ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯉꯝꯈꯤꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯄꯦꯟꯅ ꯀꯞꯆꯔꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅ ꯃꯇꯣꯝꯇ ꯀꯞꯆꯔꯤ ꯃꯁꯤ ꯄꯨꯝꯕ ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠꯂꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯤꯁꯥ ꯈꯛꯇꯅꯤ
इनखꯠꯂꯛꯄ ꯃꯇꯝꯗ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯟꯕ ꯉꯝꯂꯨꯗꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯇꯧꯔꯨꯕꯒꯤ ꯃꯍꯩꯔ ꯉꯁꯤ ꯑꯩꯅ ꯆꯩꯅꯥ ꯑꯁꯤ ꯐꯪꯂꯤꯕꯁꯤꯕꯨ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯇꯣꯝꯇ ꯐꯅ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯀꯞꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯈꯣꯏꯕꯨ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯂꯒꯅꯤ꯫ ꯅꯈꯣꯏꯕꯨ ꯀꯔꯝꯅ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥ? ꯅꯈꯣꯏꯅ ꯐꯅ ꯑꯩꯕꯨ ꯊꯦꯝꯂꯕꯁꯨ, ꯗꯣꯛꯇꯔ ꯀꯌꯥꯅ ꯑꯩꯕꯨ ꯂꯥꯌꯦꯡꯂꯕꯁꯨ, ꯑꯩꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯍꯤꯡꯂꯕꯗ ꯆꯍꯤ 7-9 ꯃꯉꯥꯏꯌꯦ ꯏꯃꯥ, ꯕꯕꯥ꯫ ꯑꯩ ꯁꯤꯕꯕꯨꯗꯤ ꯀꯤꯗꯤꯌꯦ꯫ ꯏꯁꯥꯅ ꯁꯤꯟꯖꯕ, ꯏꯁꯥꯅ ꯇꯧꯖꯕꯒꯤ ꯃꯍꯩꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯁꯤꯊꯦꯡ ꯑꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒꯗꯤ ꯑꯩ ꯁꯤꯅꯤꯡꯗꯤꯌꯦ, ꯑꯩ ꯍꯤꯡꯅꯤꯡꯗꯤꯌꯦ ꯏꯃꯥ, ꯑꯩ ꯍꯤꯡꯅꯤꯡꯗꯤꯌꯦ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯈꯨꯗꯩ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯃꯄꯤꯁꯤꯡꯗꯨ ꯄꯤꯊꯣꯛꯏ꯫ ꯈꯨꯗꯛꯇ ꯖꯁꯃꯤꯕꯨꯁꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯗ꯫ ꯖꯁꯃꯤ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤꯕꯗꯣ ꯏꯁ꯭ꯋꯔ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯥꯊꯣꯛꯐꯝ ꯑꯃꯗꯤ ꯄꯤꯕꯤꯔꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃꯗꯤ ꯇꯝꯂꯕꯅꯤꯀꯣ ꯖꯁꯃꯤ꯫ ꯅꯨꯡꯁꯤꯒꯅꯨ, ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯒꯅꯨ꯫ ꯑꯩꯗꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯕ ꯃꯤꯁꯛ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯒꯗꯕꯅꯦ, ꯑꯩꯕꯨ ꯊꯤꯅ ꯆꯩꯒꯗꯕꯅꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯃꯆꯨ ꯁꯪꯗ꯭ꯔꯤꯕ ꯑꯉꯧꯕ ꯏꯍꯥꯡ ꯍꯥꯡꯕ ꯄꯨꯟꯁꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯒꯤꯗꯤ ꯑꯃꯨꯕ ꯀꯥꯂꯤꯅ ꯄꯨꯛꯃꯝ ꯃꯝꯕ ꯃꯈꯩ ꯁꯪꯖꯤꯜꯂꯕ ꯑꯃꯨꯛ ꯍꯟꯅ ꯃꯉꯥꯜ ꯂꯥꯛꯂꯔꯣꯏꯗꯕ ꯄꯨꯟꯁꯤꯅꯦ꯫ ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯣ, ꯐꯤꯔꯦꯞꯇꯣ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ ꯖꯁꯃꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯈꯜꯂꯤꯕꯁꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯦ꯫ ꯑꯩꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕ ꯏꯃꯥ ꯕꯕꯥꯒꯤ ꯈꯜꯂꯒ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯄꯦꯟꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯁ꯭ꯀꯨꯜ ꯀꯥꯒꯅꯤ꯫ ꯃꯇꯝ ꯈꯔꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯎꯠꯀꯅꯤ꯫ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯤꯔꯣꯏ꯫ ꯑꯩ ꯄꯦꯟꯊꯣꯛꯀꯦ, ꯑꯩ ꯅꯨꯡꯉꯥꯏꯊꯣꯛꯀꯦ, ꯑꯩ ꯄꯦꯟꯊꯣꯛꯀꯦ, ꯑꯩ ꯅꯨꯡꯉꯥꯏꯊꯣꯛꯀꯦ꯫ ꯑꯔꯕꯤꯟ ꯐꯝꯂꯝꯕꯗꯒꯤ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯒꯦꯝ ꯁꯥꯟꯅꯔꯒ ꯋꯥꯈꯜꯗꯨ ꯗꯥꯏꯚꯔꯠ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯌꯨꯛꯇꯨ ꯑꯔꯕꯤꯟ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯌꯥꯍꯧ ꯊꯦꯡꯂꯞ ꯍꯧꯒꯠꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯄꯨꯡ 9 ꯇꯥꯔꯦ꯫ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯕ꯭ꯔꯁ ꯇꯧꯔꯦ, ꯏꯔꯨ ꯂꯨꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ ꯃꯃꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯆꯥꯗꯤ? ꯍꯣꯏ, ꯍꯩꯔꯛꯑꯒꯦ꯫ ꯑꯔꯕꯤꯟ ꯆꯤꯌꯔꯗ ꯐꯝꯂꯒ ꯂꯩ꯫ ꯕꯤꯅꯥꯅ ꯆꯥꯗꯣ ꯍꯩꯔꯒ ꯃꯆꯥꯗ ꯄꯤꯔꯛꯏ꯫ ꯑꯔꯕꯤꯟ ꯆꯥꯗꯣ ꯄꯥꯏꯔꯒ ꯊꯛꯏ꯫ ꯕꯕꯥꯗꯤ ꯁ꯭ꯇꯦꯁꯟꯗ ꯆꯠꯈ꯭ꯔꯕꯣ ꯏꯃꯥ? ꯕꯤꯅꯥ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯆꯠꯈꯤꯌꯦ ꯁꯅꯥ꯫ ꯕꯕꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ? ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯃꯥ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯗꯣ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥ, ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯅꯤ꯫ ꯁꯅꯥ, ꯁ꯭ꯀꯨꯜꯗꯣ ꯂꯦꯞꯀꯦꯁꯨ ꯂꯦꯞꯄꯣꯗꯅ, ꯋꯥꯅꯕꯅꯤ꯫ ꯆꯠꯂꯨꯔꯅꯨ, ꯍꯛꯆꯥꯡꯗꯣ ꯐꯔꯒ ꯑꯣꯏꯅ ꯐꯖꯅ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ? ꯏꯃꯥ, ꯌꯥꯅꯤꯗ꯫ ꯌꯨꯝꯁꯤꯗ ꯁꯨꯝ ꯏꯊꯟꯇ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯈꯔ ꯄꯨꯜꯂꯒ ꯂꯩꯕꯁꯤꯅ ꯐꯩꯌꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯇ꯭ꯔ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯗꯅ ꯀꯅꯥꯅ ꯀꯥꯒꯅꯤ? ꯌꯥꯅꯤꯗ ꯏꯃꯥ, ꯑꯗꯨꯝ ꯀꯥꯒꯦ꯫ ꯐꯔꯦ, ꯏꯃꯥ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ꯫ ꯑꯔꯕꯤꯟ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯇꯨꯅ ꯀꯔꯤ ꯇꯧꯁꯤꯟꯕ ꯌꯥꯕꯁꯤꯡꯗꯨ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯕꯤꯅꯥꯒ ꯔꯇꯟꯒ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯃꯥ, ꯁꯅꯥꯁꯤ ꯉꯁꯤ 6-7 ꯁꯤꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯑꯩ ꯄꯥꯎ ꯂꯣꯏꯅꯃꯛ ꯐꯥꯎꯅꯔꯕꯅꯤ꯫
Hoi moi ba, kui thabada afaba khak laoi. Ai hayeng mak ticket kak na batawruge. Bina mapukning nung sirura male, sut kablai. Isa sana se, phana na ba yung biyo ko moi ba? Isa mathantani. Ay isa ga kana ba ngamloy? Ay ngamloy moi ba? Naujari ba isa sida, isor mana pibiri ba na, dandi si yaman kre. Ay kang mangamdi moi ba? Isor mabuso ay na, patay hay na lawi. Ratan mabukta khali. Hek tawbaga, isor magi mafamda tayo na ba se, hauna sa udyo na lakli. Isa gi asoy ba, ay na tawjaro pa adudi, kanana sukhang di. Miyoy ba ikaw gi asoy ba se, isa na kangjara ba di, patta ba hay ba se, marupang na taybang sidagi, maang kigata ba ni. Ay ko isa da, jeksin da ba, yengsin ba wat pagi, pangliba pol ni. Masida, ay ko na, sanggada tayo na ba, isor da tangjin ba se, yam na saw ba asoy ba ni. Adobo, kalli ba wakal dudi, jinba lana, haidokte, magi nupigi wakal nungayroy haibagini, madugi mahuta temjin birai. Iskul di adumak sang naina sa panatra mama. Hanaga manaribra, ahong badi, kadilay. Bina mapay titok na kumlay. Iskul di adum satli. Ay nawa na bani pothaw haibasu yate. Gyan tay, patta batabag amata tawdre. Haiba ili. Handakse, magi mabukningda, mama mapa ay ko'y bunungsiba amagi mamidi hingatle mo'y ba. Paukum do targa, ratan kara harawjay. Magi apamado, yetlagumsi. Mahak hausik patta batabag tawraroy haibase, ay nakangi. Pare, potharase, matamse tingjilay. Somda iskulda Arvin, hanaga sukman manakidre, aduki matik hongkre. Wazana tak liba para, piriba lecture pumba pukningsang na tari, mitpam soitukte. Gyan aduki matik tare, hanagi Arvindo macet amata yaukidre, magi haksangda. Zakimga risigesu sap manay, yam na thuna handaki telaba matam kharasida asuki matik hongkre ahumaktu. Arvin na asum na gyan tarakpa mataw asibuni, nahal makay wana Jasmina ngayjirakpasi. Miyoy ba ikoygi thamoyda amuktang aseng banung shiba haibesna sangkraba amuk hana laptho haiba yade kauthoke khanba ngamde. Arvin gi mataw adubu uzaraga Jasmidi wakal pangungda nungaisay magi apamba pumba Arvin gi maphamda loinamak suna yawbugum tawkre. Classroom duda Arvin bo lona yingzaba asina magi mathaw oijaribani hojiksu. Tawthurakpa khuting ipakta paksare inungta nungsikre magi thamoysi Arvin gi nakta laikre. Matam supagi waina mitmangdam haki saktam tamak ukre tawriba mataw adu uraga Rojina kuning na haipet thilaga lagnarai handakti nupi se kainoma itaw tawida thamoy yening hunba nungsimayel chongba kaiduro kripa nasu satpangsidai yeng lobu khuding nokpet tawromisibu kanano aikoi itagi thamoyda phojla isibo Jasmi ikaiduna mamai dungang silake tawi adobo mata ani sida mahak ikai pham thokte khantharuraga kadisu tawdana khumlei aibu kaidawragene Rojina haima nangbu kaisu tawdabro aidi tawbra bo tawde kaisu tawde kone Roje asomna ani idu tuminna noi Jasmi ani duda ferap yenglaga yam talina noidie Rojina ado kanano ba mido Arvin Chinbalda nokpet tawna khanghaudana sat haidarakpa wahini khanthab tawdana masa khangjadana Roji kripa haujiktada gyan lakladuna mana hairuribadu karino khanjiluraga mathanta makut aniduna mamai khumjilaga leikre Rojina haima nangdi asigi nupa sida kari wakhalda ngawriba Jasmi khumde ngasagi maongduda adamak lei kripa namuk makatare khumune asengbane hairise asuk ngausinaba misida kari wakhalnoba atai nupa mata leitrabraba nisa haire sutni ngausinaba haire bahutni ai ngaktaba ngamdeko handakti Jasmi khumjilamba makut anidu lauthoknaga tapna khumlai magi misak amabu soklakpa duda pendabagira karigino nungsiba haibase iswar mana sembirakpa pochak singda khwaidigi angakpa amakhakni hojik magi mafamda phattaba maong hanaga manaba character amata uba phanglibra phanglamoy thodok ama anina miyoiba amagi masak lepadi khak yaro
ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯊꯧꯗꯣꯛ ꯌꯥꯝꯃꯤ, ꯀꯨꯝꯍꯩ ꯌꯥꯝꯃꯤ, ꯃꯑꯣꯡ ꯌꯥꯝꯃꯤ꯫ ꯃꯥꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯨꯝꯅꯃꯛ ꯍꯣꯡꯂꯤꯕ, ꯄꯨꯝꯅꯃꯛ ꯂꯥꯞꯊꯣꯛꯂꯤꯕ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯑꯄꯦꯟꯕ ꯑꯃꯅꯤ꯫ ꯔꯣꯖꯤꯒ ꯀ꯭ꯔꯤꯄꯥꯒꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯅꯩ, ꯑꯗꯨꯒ ꯆꯃꯝꯅꯅ ꯍꯪꯂꯛꯏ, "ꯀꯔꯤ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯥꯗꯣꯛꯄ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ?" ꯖꯦꯁꯃꯤ ꯍꯥꯟꯅ ꯂꯣꯠꯂꯝꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯦ꯫ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤ ꯂꯥꯛꯅꯕ? ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯌꯥꯔꯛꯅꯕ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯁꯣꯏꯗꯅ ꯁꯦꯝꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯇꯔꯨ ꯇꯔꯨꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯑꯥꯔꯕꯤꯟꯕꯨ ꯌꯦꯡꯂꯒ ꯅꯣꯛꯆꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯋꯥ ꯂꯣꯠꯄꯒꯤ ꯁꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ꯭ꯔꯦ꯫ ꯔꯣꯖꯤꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯒꯤ ꯊꯃꯣꯏꯕꯨ ꯃꯥꯅ ꯍꯨꯔꯥꯟꯕꯒꯤ ꯉꯁꯤ ꯃꯥꯒꯤ ꯇ꯭ꯔꯤꯠ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯍꯟꯕ ꯇꯥꯔꯦ." ꯀ꯭ꯔꯤꯄꯥꯅ, "ꯑꯗꯨꯃꯛ ꯌꯥꯏ, ꯏꯇꯥ ꯖꯦꯁꯃꯤꯒꯤ ꯅꯨꯄꯥꯒꯤ ꯇ꯭ꯔꯤꯠ." ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯅꯣꯛꯏ꯫